Online Manipuri numidangi pau yengbiriba pumnamang puthoi laisomna khurumjari ahanbada maruiba pau. Upper Maina Police Station mamangda su Kuki singna shut down tawduna CRPF Bsf yaroi haina irang sagali. Gamgi faida Kuki Nupi singna lambi thatlaga gari check tawri. Churchandpurda CRPF thamba yaroi haina Kuki militant ki leader Thangmilan Mache na luchingduna Kuki Nupi Mayam ga protest ama tawri. Hौजिक कांगपोकपीदा इरांग कंट्रोल तौनबा CRPF Amadi Bsf अहेनबा फोर्स चंगसिनबा हौख्रे कांगलेपा पुनबा खोलावगे अपडेटगी लौखजरके NH32 दा कोचुना ब्लॉकेट तौबदगी ट्रक की मियोई सिंह सेनापतिदा उनमरकता यारेकली याइखुंबा न्यूज़ लौखजरके ngarang कुकी लमहेन चुहेनबा अमदी कुकी मिलिटेंट सिंह यावना कांगपोकपी DC ऑफिस अमदी कांगपोकपी पुलिस स्टेशन दा लंदादुना अमांगता थोहनख्रबा मतुंग पामदबा थौदोकसिंग मखा ताना थोक्तना बंगसी मसिंग यामलबा सेंट्रल फोर्स सिंह कांगपोकपीदा थाजिनख्रे KCP na drug sizinaba miyoi kuntraga taret phagatuna wakhal tahankhre aina thingkraba Manipur gi lalolup ama oiriba Kanglaipa Communist Party KCP PWG gi anti drug task force na mayai kaba drug number sizinaba miyoi kuntraga taret Thobal district ki usoi pokpi dagi phagalaba matungda wakhal taminakhre hairi KCP PWG gi PRO chingkhai nganmana thadorok pacherol amagi matung inadi drug to laicuraba na kayal kalhauba haibasi KCP PWG gi tawfadraba thodangni Lubasina miyam ga loina na drug talai churaba sing kanbagi thabak paikhat pada laibak miyam nasu mateng pangbiu haina cherol asina makha tarakli Assembly mifam gi masing da yetna balaibak thibani MP Bimol Assembly mifam chahida ani fam gadabani natraga ahum fam gadabani haibasi da issue ama yetna balaibak thibani tasengna issue di intent of law amasung force of law haiba tam ani asi munna khangminaba duni haina Inner Manipur Parliamentary Constituency MP Dr. Angomcha Bimol koijamna phongdorakli MP Dr. Bimol akoijamna ex thadorokpa warol amada legislature khudam oina state assembly haibadi miyamgi oiba maru oiba issue sing khananaba maru oiba platform amani democracy gi machat ama oina miyamgi interest ta miyamgi mihut ama oina elected members singna law semba aduni haibadi intent of constitutional law haibani article 174 asi intent hariba asiga sagonabadi amabu oirabasu hauzik oiriba phibam asida mangda tariba issue sing asi puthok-tuna khananaba mifam pangthokpa haibasi yamna maru oi haina su phongdoragli literal kalam dagi lokhocherake yade haiba khangalaga waroisin puraknaba hotnaba chumgani khali mioiba haibasi landaba ngamdaba thawai panba makhal amani malemda leriba mioi khudimak landaba amadi soidaba ngamdaba ngaktani haibasi ngasigi malemgi miyamna khangnaduna leiri aduga mioiba khunai asida Thoidok hendoba miyoi haibadi laipok kumbagi oi kayasu malemda pokhiba miyoi kayagi punsi wari kayasu ngasigi malengi miyamna khangnari malengi oiba wafam na tongana thamkhraga ngasigi Manipur kauba lamdam India ge awangnumpok thangbada leiba state asida su masak naiba laipok kayamuk haibadi chingu maichau sing kayamuk ningthorel kayagi matamda lamdam asina India da tendringai gi matam ningthaupanba ningtamba leibak ama oina leiringai da pokhiba singi maramda ngasigi lamdam asigi miyamna khangnari Asigumba thoidok hendokpa miyoina khunai marakta miyoina pokhiba singna miyoiba haibasi soidaba ngamdaba taibang miyoibani haina takpiramlabasu soibasu kya yade haibigi thawongda mibu maral thiraga namduna lekha tahanaba honaba miyoi kayamuk kungamathoi shuba chahicha asigi matamda malemda miyoi kayamuk leirakpagum tawri maruoina mi maral thiganba Kangbu asi political party sing kayagi miyoi singna khare henbagum tawri nakal amaromda India hauzik national amadi regional political party kayamuk leiriba asina Manipur gi thakun faraklaba Kuki singna miteng singda landarakpagi irangi matangda ngasigi Manipur lengak amadi central lengak ta pendabagi kholaw kayamuk larakpa Manipur gi miyamna yamna toina taduna leiri haiba yai Masigi maramdi central lenga amadi state lenga na hauzik state asida thokleba irang asigi waroisin prokpa yaba thausil amata pangthopagi mami ita taraktabadagi oigani haibasi lamda masigi miyamna loina khangnaduna leiri nakal amaromda na ngasigi central lenga na masing yamlaba central force kayamuk Manipur da pusilaglaga thamlaba su karamba matamna aranma tawba furuf kanglupta chairak piduna mapung fana warak pa udana leibagum tawriba sina maram oiraga masing yamlaba central force sing asi kari numita aranma thong leptana chathariba Kuki narco terrorism bu laksan gadori banu haibi wahang khangduna thakeya makhata na lehen gadori haiba wahang asi lamda masigi yalomi miyamna maike kya dagi hangnaragli matang asida khanaba yaba maru oiba hiram khara nainaba tarabadi landaba ngamdaba miyoiba oirabasu yamna ka henna Miyamna khangna lalaba miyoi singdi miyam khangna aranba tawbagi damak maralgi matung inna chairak pibagi thabak malemgi leibak kayagi miyamna chathanari haibasing asigi India lengakna khangfam thokpa tarabasu khangsinnadaba manba thawong thata kun
ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯠꯊꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯥꯛꯄ ꯑꯁꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯑꯦꯝꯒꯤ ꯃꯔꯥꯜ ꯀꯌꯥꯃꯨꯛ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯀꯌꯥꯃꯨꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯉꯥꯡꯅꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯔꯝꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯥ ꯁꯤꯟ-ꯊꯨꯡꯅ ꯈꯪꯅꯕ ꯂꯥꯎꯔꯛꯂꯤ꯫ ꯊꯥ 10 ꯃꯄꯨꯡ ꯐꯥꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯍꯟꯕ ꯉꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯗꯤ ꯂꯥꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯣꯜ ꯀꯌꯥꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯇꯣꯏꯅ ꯉꯥꯡꯅ ꯂꯥꯎꯅꯔꯕꯁꯨ ꯇꯧꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯧꯔꯕꯗꯤ ꯊꯥ 10 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡ ꯇꯧꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯄꯥꯡꯊꯣꯛꯍꯟꯗꯨꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯇꯝꯄꯥꯛꯀ ꯅꯛꯅꯕ ꯃꯐꯝ ꯈꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯊꯨꯕꯗ ꯇꯛꯊꯣꯛꯂꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯔꯕꯗꯤ ꯑꯊꯨꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯏ ꯈꯜꯂꯤ꯫